Hello friends, ngasi video se topic ase akoina fat loss boy gera natra muscle gain bo gera any goal achieve to matamda protein supplement use to the adui goal lo achieve to ngamgadra natra ngamoidra adugi matangda ngasi video se simjabani mayam soidna ngasi video se last page view aduga ai bunusi biduna ai channel se like subscribe amasung share to ko viganu protein hai base yam mathau taba macronutrients amadi akoina ngaw ngai de sangom taklai duai su koi protein phangi aduga hoji akoina nauna gym join tawraga koi protein supplements rauna tadi aksang pharo haba adudi yam lan gani adudi protein hai base koi food is phangba yai aduga supplement hai sina koi yam yang na akoina easy way da absorb tawangani aduga akoina nongmai mathau tariba protein do suan mangami haina bo koi protein supplement use tawbne adudi si se optionable ni akoi use tawrasu chai tawdrasu chai adudi akoi food agi akoina protein nongmagi mathau tawa protein do akoina phangba taragadi akoi protein supplement use tawdrasu yai adudi akoi anga ngai ne sangom thaga ngasi jobo lai tuduna akoi akchang se build oire adudi sangom da sokoi protein jawi amasung akoina hawai chari chicken chari paneer chari amasung egg chari sigai sokoi protein phangba yai adudi protein supplement chadraga hakchang pharoi adu taroi and haibadi langani adudi protein haibase akoina macronutrients amani asisiti akoi food is phangba jai supplement ita nate akoi protein phangdoi se koi food is protein yam laina phangba yai protein supplement haise makhan yami adudi egg ki oiba jai soybean ki oiba yai natra milk ki oiba jai adudi si sing se akoi chumna su consume to yaba product ngatani adugi ma'am protein supplement charaga ta akoi hakchang phagani natraga faro hena level ite adugi ma'am protein supplement charaga su gym sanaba yai adu akoi hakchang pan ba yai adudi akoi se chumna milk amasung egg chicken si sing se consume to akoi hakchang pan ba yam laina ngamgani adugi ma'am khan ganu akoi de protein supplement chade hakchang pharo hena individual mi purmaki magi protein intake tongale adudi akoi hakchang yu weight tongan ba jauna akoi gi protein nongmagi क्या मथौ ताय बद दुई प्रोम के तोंगाले अदुगी अखोइन बिगिनर ओइ पतार दे अखोइ की प्रोटीन फूड नसु याम लाइन अखोइ की नोमगी मथौ तारिबा प्रोटीन दो अखोइ सुन मंगमनि अदुगा इंटरमीडिएट नत्र एडवांस ओइरा कांदुगा त अखोइ प्रोटीन सप्लीमेंट एड तवरसु याखनि अदुगी मैम प्रोटीन चादे नत्र प्रोटीन सप्लीमेंट अखोइ एफोर्ट ngam de leiba ngam de hana gym join tawdaba natra workout tawdaba tawganu adudi अखोइ प्रोटीन फूड चारगा सु याम लाइन अखोइना पामे मसल गेन अमसुंग फेलोस की गोल याम एचिक तवंगनि लास्ट इन हाइजेनिंग से protein supplement khalaga koi workout to biganu adudi koi protein food option myam lai egg lai chicken lai milk lai etc si sing se charaga su ko yam lai na akoi goal le sip tawngani aduga myam na ngasi video se khangau to lai ga soina comment to biramo ngasi de matang ase lotion jerage aduga myam na soina channel se like subscribe amasung share to ga wiganu thank you